ꯇ꯭ꯔꯥꯐꯤꯛꯇ ꯑꯦꯇꯦꯆ ꯇꯧꯕ ꯍꯣꯝꯒꯥꯔꯗ ꯄꯔꯁꯅꯦꯜ ꯑꯃꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗ ꯍꯥꯡꯕ ꯄꯨꯂꯤꯁ ꯕꯨꯊ ꯑꯃꯗ ꯐꯝꯂꯒ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯅꯨꯄꯤ ꯄꯔꯁꯅꯦꯜ ꯑꯃꯅ ꯒꯥꯔꯤ ꯑꯆꯧꯕꯒꯤꯅ ꯂꯨꯄꯥ 500, ꯒꯥꯔꯤ ꯃꯆꯥꯒꯤꯅ ꯂꯨꯄꯥ 200 ꯊꯝꯂꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯕ ꯇꯨꯡꯗ ꯄꯔꯁꯅꯦꯜ ꯑꯗꯨ ꯍꯣꯝꯒꯥꯔꯗꯇꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯇ ꯑꯦꯇꯦꯆ ꯇꯧꯕ ꯑꯣꯏꯔꯝꯂꯦ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯅꯨꯄꯤ ꯄꯔꯁꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯉꯥꯝꯕꯝ ꯅꯟꯗꯤꯕꯂꯥ ꯀꯧꯏ, ꯍꯣꯝꯒꯥꯔꯗ ꯃꯦꯝꯕꯔ ꯅꯝꯕꯔ 119,969ꯅꯤ, ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯄꯨꯂꯤꯁꯇ ꯑꯦꯇꯦꯆ ꯇꯧꯔꯒ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:30ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯐꯥꯎꯕ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗ ꯗ꯭ꯌꯨꯇꯤ ꯊꯥꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯗ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯁꯤꯅ ꯄꯨꯂꯤꯁ ꯕꯨꯊꯇ ꯐꯝꯂꯒ ꯃꯈꯨꯠꯇ ꯒꯥꯔꯤꯒꯤ ꯁꯣ ꯈꯔ ꯄꯥꯏꯔꯒ ꯁꯣꯗꯨꯕꯨ ꯂꯧꯕ ꯂꯥꯛꯄꯁꯤꯡꯗ ꯁꯦꯜ ꯄꯤꯅꯅꯕ ꯃꯆꯤꯟꯅ ꯊꯣꯛꯅ ꯋꯥ ꯉꯥꯡꯕ ꯇꯥꯈꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯇꯤꯌꯥꯔ ꯀꯛꯄꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯁꯦꯟꯐꯝ ꯑꯗꯨ ꯂꯧꯒꯗꯧꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯔꯤ ꯂꯩꯅꯗꯕ ꯄꯥꯎꯈꯨꯝꯁꯤꯡ ꯄꯤꯈꯤ꯫ ꯄꯥꯎ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯕ ꯇꯨꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯍꯣꯝꯒꯥꯔꯗꯀꯤ ꯀꯃꯥꯟꯗꯦꯟꯠꯇ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯈꯪꯍꯟꯈꯤ꯫ ꯇ꯭ꯔꯥꯐꯤꯛꯀꯤ ꯁꯤꯒꯅꯦꯜ ꯏꯟꯗꯅ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯇꯤꯌꯥꯔ ꯀꯛꯄꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯑꯣꯏꯅ ꯍꯥꯞꯂꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯃꯍꯥꯛꯅ ꯆꯠꯊꯈꯤꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯛꯅꯕꯁꯨ ꯄꯜꯂꯤ꯫